Security Force Singna Tongan ba Lona Tinkraba Lalhoullup Singgi Kadar Manga Phaba Ngamkhibaga Loinana Hurankhiba Amadi Lakkhiba Gari Tara Manga Phagatpa Ngamkhre Manipur Police ki Pawa Amada Security Force da Lona Tinkraba Lalhoullup KCP Nongdren Khombagi Nupi Kadar Ama Fari Hari Hariba Nupi Adu Imphal West District ki Lamsang Police Station na Konba Kadang Ban Mayai Lekai dagi Hausingna Uripok Rim Strota Leibi Tongbram Doli Devi Jai Kunni Imphal East District Lamlai PS na Konba Napet Pali Tongkong Gisu Lona Tinkraba Lalhoullup Pripaki Kadar Ama Fari Hari Hariba Myoy Adudi Wangkhairakpam Nandi Singh Jai Nimfuni Toini Mahak Loksang Khong Makha Lekai Digini Hari Amarom Dasu Lona Tinkraba Lalhoullup KYKL Sorepagi Kadar Ama Hyang Tang Makha Lekai Digi Fari Hari Myoy Adudi Laishram Nongdamba Singh alias Lanleiba Jai Kun Mangani Tongan ba mafam ani dagi Lona Tinkraba Lalhoullup KCP PWC gi Kadar ani Fari Hari Kadar ani adudi Wangjing Lamding Cherapur Thongnau Sam Lekai dagi Sorokhaiba Malemngan Basing alias Ori Amadi Thangwaiban Polem Lekai Imphal West District dagi Longzam Tony Singh Jai Kuntra Taretni Nakal Amaromda Manipur Police na Hurankhiba Amadi Lakkhiba ni haiba Gari Tara Manga recover tawbaga loinana Gari Yankhai Humdoida Naplamba tinted glassing Lauthoki Hari